Hayeng moida laikhradi ai punsigi oina sida lakningaroi haiba. Laima khangnok nok thorai adu oiragana adum laitho kaino ahun poti hayeng imabo khoina kona thinjara asani. Panthoibina noklaga aduna faradra. Numidangi matamni panthoibiga mamaga wari shanari. Ima college to DM da tambatare. Aduga laibagido daya fabana makhoida laimaga puna laiminaro hayena haire. Ngasai laimala ambane. Oh, yai. Karishu kaide aduda nangbu laiba hainagadra ne ibema khangde ima hainadrasu matam kharadi laiba tabane ado idi ikaye ibungo yai phabana aikhoigi damak hotnabirise phanadi yame adubu aikhoina magi damaktadi karigumba amata hek tawba ngamde daya fabana mating mayam pangi aikhoigi awaba kayadasu sharuk yabi mathamo yam chawba mini de ima hoi hoi ado nang na ada laibagidu ai nang babagasu tanarakhige ko hoi ima mathangi numita yaifaba imphal da haigalei yum hek yaubaga thoibigi ka da changai thoibi tv yengduna lairami dang thoibi khangpre khangi imao khangi dada ado hojik laira hoi ado babadi magi ka da potharangani o lao babagi manak ta changuse hoi dada Yaifabaga thoibiga mapagi kada changlai Dhananjoyna nangbu hojik laibrane Hoi baba babaga wari imta sanage na lakpane Kari wano ne Baba aikhoi laimado masu DM da tamhalage aina kakada su hairabane sida lairaga aiga punna chatminarage adubu kaidaurage magi shumayumni ne aduda baba makharongi mabuk me mado khangidana Magi masanupidusu DM da tamgena haiba aikhoi laimagasu yam luna dinai aigasu luna loinai aduda masu shida laihansirana haige tawba Dhananjoyna noklaga hoi hoi isana phai khanbado tawro ipagidi iyada yai nachalga makhoi hum punna hek leijarashanu adu oirabadi ipa WakhaL khara nungairani nachalna mathanda tawphom khangdrabani hoi baba ado ai account da paisa khara hapiramo Dhananjoyna hairei kayano ne khangde khara adum paisa changdaw yam lei hoi hoi wari sanaba loiraduna yaifabaga thoibiga mapagi kadagi thoglai thoibidi haraubada loizare wari du tabada aya dada inamado aikhoida laidoro atusu aiga punna yaifabana haure tawrishi hoi hoi laidoine nangi kada punna laidoiba Nairage inamaga paraga harawe yamna dada pele he saita ai yamlanganu ko masan thoibi thoibina amu inamala aba aiga punna lairaba sakshu inamaga thongminaraba inamaga tv ga yengminaba phangani ai yes dada nang yam phaingo yaifabana amu khairei moirang dasu sidasu mangdasu panthoibi ga inamaga na wai saire ngai khodada che panthoibi do dada gi mangdaga urabra Yaifabana amu as to ai ngaurak tore ko thoibina nokhi inamagi WakhaL dara yare to oda masan thobi dadane college tagi form am ta lawrukige ado mathang lakpadadi chepan thoibi puraga la uko asumna yaifaba college ta lai college tagi form lawduna thoklakpada masibu mahak natrane mani mahak chinglembi madi mafam sida karige Kanaga karigidamak laiba Chinglembi gari amagi nakanda mathanta leptuna lairami ure singlembi su kuina urudraba uzaningba mahakki saktamadu yaifababu uba mikupta chinglembi na adukki matik harauzai adubu mahakna setliba leitengliba fizoladuna mahakki harauba pumba manghanki kaudi kauzaning kaubodi ngamjada yaifabasu usinnada saduna Magi gari khamfamadom da chatpa hui Kaura itanik lava khonjelna yaifaba Thanglamba khongthang chaplepi yaifaba Chinglembi yaifabagi manakta changlei yaifaba gari da kakhatke tawi Chinglembi na amukasu amukta ngai bi khoi yaifaba Kari takpi gadabano nangna mafam asida kamdawna Doligi form lawba la ambane nungairibra kamdawri ana ye yahaude ko Hoi, yam nungaizari haiba tare. Thoibidi.
ꯑꯩꯒꯤ ꯏꯆꯜꯒꯤ ꯃꯔꯝꯗ ꯍꯪꯂꯤꯕ ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯤꯅꯤ, ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯤꯅꯤ, ꯑꯗꯨꯒ ꯑꯩꯅ ꯄꯥꯈꯪ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯈꯪꯍꯧꯗꯦ ꯇꯥꯔꯛꯈꯤꯕ ꯃꯤꯠꯀꯤ ꯄꯤ ꯆꯤꯡꯂꯦꯝꯕꯤ, ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯨꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯈꯪꯍꯟꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯌꯥꯏꯐꯕꯅ ꯅꯣꯛꯂꯒ, ꯋꯥꯔꯧꯕ? ꯍ, ꯑꯩꯒꯨꯝꯕ ꯃꯤ ꯑꯃꯅ ꯅꯪꯉꯣꯟꯗ ꯋꯥꯔꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯐꯝ ꯊꯣꯛꯑꯦ, ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯑꯩ ꯑꯣꯏꯕ ꯉꯝꯈꯤꯗꯦ, ꯃꯗꯨꯒꯤꯗꯃꯛ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯀꯞꯂꯛꯏ, ꯈꯟꯈꯤ ꯀꯌꯥꯔꯛ, ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯀꯨꯞꯇ ꯑꯃꯝꯕ ꯂꯝꯕꯤ ꯉꯥꯛꯇ ꯑꯣꯏꯈꯤ ꯑꯩꯒꯤ ꯂꯝꯕꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯦ ꯅꯪ ꯈꯪꯗꯕꯗꯤ ꯑꯣꯏꯌꯨꯀꯣ, ꯃꯗꯨꯅꯦ ꯑꯩꯅ ꯄꯥꯝꯈꯤꯕꯁꯨ꯫ ꯑꯩꯗꯤ ꯃꯤꯠꯌꯥꯝꯕꯤꯅꯤ, ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯆꯤꯠꯅꯤ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯇ ꯇꯥꯔꯤꯕ ꯄꯤ ꯑꯁꯤꯁꯨ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯗꯣꯂꯤꯅ ꯍꯥꯏꯔꯛꯏ, ꯏꯅꯝꯃ ꯆꯠꯂꯁꯦ꯫ ꯗꯣꯂꯤ ꯎꯔꯦ ꯌꯥꯏꯐꯕꯅ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯗꯨ, ꯈꯪꯂꯦ ꯄꯨꯝꯅꯃꯛ꯫ ꯑꯣ, ꯏꯅꯝꯃ ꯍꯥꯏꯕ, ꯑꯗꯨꯗꯤ ꯆꯤꯡꯂꯦꯝꯕꯤꯁꯦ ꯗꯣꯂꯤꯒꯤ ꯃꯕꯨꯡꯒꯤ, ꯑꯩ ꯈꯪꯂꯦ ꯄꯨꯝꯅꯃꯛ꯫ ꯗꯣꯂꯤꯗꯤ ꯌꯥꯏꯐꯕ ꯎꯕꯗ ꯄꯥꯈꯠꯄ, ꯅꯨꯡꯉꯥꯏꯇꯕ, ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯄꯣꯛꯂꯦ꯫ ꯗꯣꯂꯤꯅ ꯍꯥꯏꯔꯛꯏ, ꯌꯥꯏꯐꯕ ꯀꯝꯗꯧꯔꯤ, ꯅꯨꯡꯉꯥꯏꯔꯤꯀꯣ? ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯧ ꯅꯈꯣꯏꯅ ꯅꯝꯃꯒ, ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯈꯜꯂꯤ, ꯊꯥꯏꯅꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤꯅ꯫ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ, ꯐꯔꯦ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯒꯥꯔꯤ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯗꯥꯏꯔꯤꯗ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯀꯂꯝꯕ ꯂꯩꯃꯥꯏ ꯈꯔꯗꯣ ꯏꯈꯨꯠ ꯄꯦꯟꯅ ꯁꯦꯒꯥꯏꯈ꯭ꯔꯦ, ꯎꯠ ꯑꯣꯟꯈ꯭ꯔꯦ꯫ ꯌꯥꯏꯐꯕ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯀꯞꯇꯨꯅ ꯌꯥꯏꯐꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯗꯣꯂꯤꯅ, ꯏꯅꯝꯃ ꯃꯤꯅ ꯎꯔꯒ ꯌꯥꯝ ꯐꯖꯗ꯭ꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯌꯥꯏꯐꯕꯗꯤ ꯒꯥꯔꯤ ꯊꯧꯔꯤ, ꯀꯞꯄꯁꯨ ꯂꯦꯞꯇꯦ꯫ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯄꯦꯟꯅ ꯑꯃꯨꯛ ꯀꯞꯆꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯉꯁꯤ ꯂꯦꯞꯂꯔꯤꯕ? ꯑꯩꯕꯨ ꯀꯐꯟꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯃꯥ ꯎꯔꯒ ꯋꯥꯈꯜ ꯄꯤꯛꯊꯔꯨꯔꯤꯕ? ꯑꯩꯒꯤ ꯋꯥꯈꯜ ꯄꯤꯛꯊꯕ ꯌꯥꯗꯦ, ꯑꯩ ꯀꯞꯄ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯗꯣꯂꯤꯒ ꯆꯤꯡꯂꯦꯝꯕꯤꯒ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯦꯟꯅ ꯀꯞꯄꯤ꯫ ꯗꯣꯂꯤꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤ, ꯗꯣꯂꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯥꯠꯄꯤꯌꯣ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯗꯣꯂꯤꯅ ꯑꯃꯨꯛ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯅꯝꯃ, ꯐꯠꯇꯦ, ꯏꯅꯝꯃ ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ? ꯃꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯔꯊ ꯂꯩ, ꯃꯔꯧ ꯂꯩ꯫ ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟꯅ ꯐꯠꯇꯅ ꯎꯔꯤ, ꯃꯁꯤꯔ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩ? ꯗꯣꯂꯤꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ, ꯏꯅꯝꯃ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏ꯫ ꯌꯥꯏꯐꯕꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯕ ꯐꯥꯎ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ, ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯍꯥꯟꯅꯅ ꯈꯪꯂꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯇꯣꯜꯂꯤ, ꯌꯥꯝ ꯊꯤꯅ ꯅꯨꯄꯤꯒꯤ ꯃꯄꯣꯛ, ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯤꯡꯈꯪ ꯉꯥꯛꯇꯅꯤ꯫ ꯇꯤꯡꯈꯪ ꯑꯃꯕꯨ ꯀꯤꯔꯨꯕꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯐꯥꯎ ꯏꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯈꯤ, ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ꯫ ꯏꯅꯝꯃ, ꯅꯨꯡꯁꯤꯅꯕ ꯄꯨꯝꯅꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯈꯪꯅꯤꯡꯂꯤ, ꯅꯨꯡꯁꯤꯅꯔꯤꯕꯁꯦ ꯀꯥꯏꯅꯅꯕꯒꯤꯗꯃꯛꯇꯔ? ꯁꯣꯝꯗꯅ ꯄꯥꯟꯊꯣꯏꯕꯤꯒꯤ ꯌꯨꯝꯗ ꯄꯥꯟꯊꯣꯏꯕꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ, ꯋꯥꯈ꯭ꯔꯦꯗ ꯃꯤ ꯉꯥꯏꯕꯁꯦ, ꯑꯗꯨꯁꯨ ꯑꯩꯅ ꯅꯨꯡꯁꯤꯕ, ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯥ꯫ ꯂꯥꯛꯇꯧ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯃꯥꯕꯣ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯐꯕꯒ ꯂꯩꯃꯒ ꯄꯥꯟꯊꯣꯏꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯦꯃꯅ, ꯍꯥꯏ ꯏꯕꯦꯝꯃ, ꯅꯪ ꯗꯥ ꯌꯥꯏꯐꯕ ꯍꯣꯏ ꯂꯥꯛꯏꯅꯦꯍꯦ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯍꯣꯏ ꯏꯃꯥ, ꯈꯨꯝꯂꯛꯏ ꯏꯃꯨꯡꯗꯒꯤ ꯄꯥꯟꯊꯣꯏꯕꯤꯅ꯫ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯑꯇꯩ ꯀꯩꯒꯤꯁꯨ ꯅꯠꯇꯦ, ꯄꯥꯟꯊꯣꯏꯕꯤꯒꯤ ꯀꯣꯂꯦꯖ ꯇꯝꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯂꯩꯃꯅ ꯑꯃꯨꯛ, ꯏꯃꯥꯕꯣ ꯄꯥꯟꯊꯣꯏꯕꯤꯅ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯣ? ꯍꯥꯏ, ꯉꯔꯥꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥ ꯄꯨꯝꯅꯃꯛ ꯇꯝꯂꯦ, ꯅꯪꯅ ꯄꯟꯗꯧꯕꯁꯨ ꯇꯥꯟꯅꯔꯕꯅꯤ, ꯃꯥꯅꯕꯨ ꯍꯩꯅꯒꯅꯤ ꯍꯥꯏꯔꯗꯤ ꯂꯩꯖꯔꯁꯅꯨ꯫ ꯄꯥꯟꯊꯣꯏꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ, ꯇꯞꯅ, ꯂꯥꯛꯑꯝꯃꯤꯔꯥ? ꯏꯕꯦꯝꯃ ꯏꯕꯥꯅꯤ ꯑꯥꯗ ꯂꯩꯔꯗꯕꯅꯦ,
ꯀꯣꯂꯦꯖꯁꯨ ꯗꯗꯥꯒ ꯑꯩꯈꯣꯏ ꯇꯝꯃꯗꯕꯅꯤ. ꯌꯥꯏꯐꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯐꯣꯝꯁꯨ ꯂꯣꯏ ꯄꯨꯔꯛꯂꯕꯅꯤ. ꯅꯪꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯔꯛꯑꯣ ꯑꯥꯗ ꯂꯥꯛꯄꯗ. ꯃꯦꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯆꯠꯄꯒꯤꯗꯤ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯅꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯦ. ꯐꯔꯦ ꯐꯔꯦ, ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯍꯦꯛ ꯈꯜꯂꯒ ꯆꯠꯂꯣꯀꯣ. ꯍꯣꯏ ꯏꯃꯥ. ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃ ꯅꯣꯡꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯆꯨꯏ. ꯄꯥꯟꯊꯣꯏꯕꯤ ꯅꯣꯡ ꯃꯔꯛꯇꯨꯗ ꯁꯥꯇꯤꯟ ꯑꯃꯒ ꯂꯩꯃ ꯍꯣꯏꯗ ꯆꯦꯟꯗꯨꯅ ꯂꯥꯛꯏ. ꯍꯦꯛ ꯌꯧꯕꯒ ꯂꯩꯃꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯂꯩꯃꯅ, ꯅꯪꯗꯤ ꯅꯣꯡ ꯃꯔꯛꯁꯤꯗ ꯂꯥꯛꯏꯕ, ꯀꯩꯗꯧꯔꯒꯦ? ꯄꯥꯟꯊꯣꯏꯕꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ. ꯈꯤꯇꯪꯈꯛ ꯆꯨꯕꯁꯤꯕꯨ, ꯑꯗꯣ ꯗꯥꯌꯥꯐꯕꯗꯤ? ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ, ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯄꯥꯟꯊꯣꯏꯕꯤꯅ, ꯃꯥꯒꯤ ꯀꯥꯗ ꯑꯝꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯈꯣꯏ ꯑꯅꯤ ꯌꯥꯏꯐꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯌꯥꯏꯐꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯄꯥꯟꯊꯣꯏꯕꯤꯅ ꯂꯩꯃꯗ ꯆꯤꯔꯣꯜ ꯇꯧꯏ, ꯑꯝꯇ ꯍꯧꯗꯣꯛꯑꯣ. ꯗꯗꯥ, ꯍꯣ ꯗꯗꯥ, ꯑꯝꯇ ꯍꯧꯒꯠꯂꯣ. ꯂꯩꯃꯅ ꯌꯥꯏꯐꯕꯕꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ. ꯌꯥꯏꯐꯕ ꯎꯏꯔꯨꯝ ꯍꯧꯒꯠꯂꯛꯏ, ꯌꯥꯝ ꯇꯟꯅ. ꯀꯩꯗꯧꯔꯒꯦ? ꯄꯥꯟꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯗꯥꯌꯥꯐꯕ, ꯑꯝꯇ ꯊꯨꯅ ꯍꯧꯒꯠꯂꯣ, ꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ. ꯀꯔꯤ ꯊꯕꯛꯅꯣ? ꯂꯥꯛꯑꯣ, ꯑꯗꯨꯒ ꯈꯪꯒꯅꯤ. ꯈꯤꯇꯪ ꯊꯨꯔꯁꯦꯕ. ꯍꯣꯏ. ꯑꯁꯨꯝꯅ ꯅꯣꯡ ꯃꯔꯛꯇꯨꯗ ꯄꯥꯟꯊꯣꯏꯕꯤꯒ ꯌꯥꯏꯐꯕꯒ ꯁꯥꯇꯤꯟ ꯑꯃꯅ ꯇꯨꯞꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯏ. ꯗꯗꯥ, ꯐꯝꯃꯨ ꯉꯥꯏꯍꯥꯛꯇꯪ. ꯗꯗꯥ, ꯅꯣꯡꯖꯥꯕꯤ ꯊꯣꯛꯂꯛꯑꯗꯤ ꯅꯣꯡ ꯆꯨꯕ ꯂꯦꯞꯈ꯭ꯔꯅꯤ. ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ, ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯅꯠꯇꯦ. ꯎꯒꯦ ꯍꯥꯏꯔꯁꯨ ꯄꯥꯛ ꯎꯒꯟꯗꯕ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯃꯈꯜ ꯑꯃꯅꯤ. ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯀꯣ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ. ꯀꯣꯏꯗꯥꯅꯕꯤ ꯃꯥꯏꯊꯣꯡ, ꯌꯦꯡꯂꯔꯣ ꯍꯥꯏꯕꯒꯨꯝ ꯂꯩꯇꯦꯡꯂꯤꯕ ꯂꯤꯔꯨꯡꯒꯨꯝꯕ ꯃꯤꯠꯁꯅꯥ ꯑꯅꯤ. ꯂꯝ ꯍꯦꯟꯕ ꯃꯥꯂꯪ ꯃꯥꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯎꯆꯥꯜ ꯃꯅꯥꯒꯨꯝꯂꯕ ꯁꯝꯂꯥꯡ, ꯄꯤꯛꯇꯛꯄ ꯆꯤꯟꯕꯥꯜ. ꯑꯩꯕꯨ ꯇꯁꯦꯡꯅ ꯉꯥꯎꯍꯟꯒꯦ ꯈꯜꯂꯕ꯭ꯔꯥ?